ꯂꯂꯤꯇꯥꯅ ꯇꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯋꯥꯈꯜ ꯂꯥꯡ ꯐꯥꯡꯒ ꯇꯧꯕ ꯌꯥꯔꯣꯏꯀꯣ ꯑꯩꯅ ꯔꯇꯅꯥꯒꯤ ꯃꯆꯥꯅꯨꯄꯤ ꯍꯤꯌꯥꯏꯁꯅꯥꯗꯣ ꯃꯥꯅ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯍꯦꯛ ꯂꯣꯏꯕꯒꯅꯦ ꯅꯪꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯗꯅ ꯍꯥꯏꯅꯔꯒ ꯂꯩꯔꯕꯅꯤ ꯂꯣꯏꯖꯤꯡ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯀꯔꯤ ꯍꯤꯌꯥꯏꯁꯅꯥꯒ ꯂꯨꯍꯣꯡꯕ ꯍꯥꯏꯕ ꯏꯃꯥ ꯀꯥꯏꯗꯩꯅꯣ ꯏꯃꯥ ꯑꯩ ꯉꯝꯃꯣꯏꯀꯣ ꯃꯤ ꯁꯤꯟꯅꯗꯧꯕ ꯍꯩ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗꯤꯅꯦ ꯏꯃꯤꯠꯅ ꯏꯈꯣꯡꯅ ꯎꯕꯗꯣ ꯑꯗꯨꯅ ꯏꯃꯧ ꯑꯣꯏꯒꯗꯕ ꯃꯇꯝꯁꯦ ꯌꯥꯝ ꯐꯠꯇ꯭ꯔꯕꯅꯤ ꯅꯨꯄꯤ ꯑꯃꯅ ꯅꯨꯄꯥ 4 ꯀꯣꯏꯔꯝꯃꯦ ꯅꯨꯄꯥ ꯑꯃꯅ 10 ꯃꯥꯡꯍꯜꯂꯝꯃꯦꯒ ꯃꯇꯝꯁꯤꯗꯗꯤꯅꯦ ꯏꯃꯤꯠꯅ ꯏꯈꯣꯡꯅ ꯎꯕꯁꯦ ꯑꯁꯤꯃꯨꯛ ꯐꯕ ꯂꯩꯇ꯭ꯔꯕꯅꯤ ꯍꯅꯨꯕꯤꯁꯦ ꯐꯣꯟ ꯄꯥꯏꯍꯟꯗꯅ ꯂꯣꯏ ꯈꯪꯉꯦꯅꯦ ꯍꯣ ꯑꯩꯈꯣꯏꯁꯨ ꯈꯔ ꯈꯪꯖꯤꯟꯗ꯭ꯔꯗꯤ ꯀꯩꯅꯣ ꯈꯨꯗꯤ ꯊꯤꯔꯨꯕ ꯑꯃꯕꯨ ꯏꯃꯧꯅꯦ ꯍꯥꯏꯗꯅ ꯄꯨꯔꯛꯑꯗꯤ ꯑꯩꯗꯤ ꯇꯣꯛꯑꯦꯗꯅ ꯅꯪꯅ ꯈꯔꯒ ꯄꯪꯕꯅꯦ ꯑꯃꯔꯣꯝꯗ ꯃꯁꯥꯅ ꯌꯥꯗ ꯈꯨꯗꯤ ꯊꯤꯔꯨꯕꯗꯨꯗꯤꯅꯦ ꯏꯃꯥ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯁꯤꯟꯒꯦ ꯑꯗꯨꯗꯤ ꯅꯠꯇꯗꯅ ꯑꯍꯦꯟꯕ ꯊꯤꯕꯒꯤ ꯅꯃꯥꯗꯅꯦ ꯎꯅ ꯈꯪꯅ ꯈꯪꯅꯅꯦ ꯈꯨꯗꯤ ꯊꯤꯖꯤꯟꯕ ꯅꯨꯄꯤꯗꯨꯗꯤ ꯏꯃꯥꯗꯤꯅꯦ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕꯒꯗꯤ ꯉꯝꯃꯣꯏꯀꯣ ꯏꯕꯨꯡꯉꯣ ꯑꯁ ꯏꯃꯥ ꯑꯩꯕꯨ ꯌꯥꯝ ꯄꯪꯕꯗꯧꯅ ꯄꯪꯕ ꯄꯪꯗꯕ ꯇꯣꯛꯈ꯭ꯔꯒꯅꯦ ꯍꯤꯌꯥꯏꯁꯅꯥꯒ ꯑꯩꯒꯒꯤ ꯂꯨꯍꯣꯡꯕꯩ ꯋꯥꯐꯝꯗꯣ ꯉꯜꯂꯤꯉꯩꯗ ꯑꯝꯇ ꯇꯣꯛꯈꯣ ꯃꯤ ꯃꯥꯁꯨ ꯂꯩꯁꯥꯕꯤꯅꯤ ꯈꯛꯅꯕ ꯂꯩꯔꯝꯅꯤ ꯑꯗꯣ ꯑꯩꯒꯤꯁꯨ ꯂꯩꯗꯧꯔꯦꯕ ꯃꯁꯤꯅ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯀꯣ ꯏꯀꯥꯏꯕꯒꯤ ꯁꯤꯡꯂꯤ ꯍꯥꯄꯛꯇꯕꯁꯤꯗꯤ ꯃꯥꯅ ꯁꯨꯝ ꯍꯦꯟꯖꯜꯂꯛꯑꯦ ꯍꯥꯏ ꯋꯥꯅꯤ ꯅꯪꯅ ꯈꯜꯂꯤꯕ ꯅꯨꯄꯤꯗꯨꯒꯤ ꯈꯪꯅꯕ ꯂꯩꯔꯝꯂꯒꯅ ꯀꯝꯗꯧꯕ ꯀꯝꯗꯧꯗꯧꯔꯤꯅꯣ ꯂꯩꯔꯁꯨ ꯂꯧꯕꯗꯤ ꯑꯩꯅ ꯂꯧꯅꯤ ꯀꯩꯅꯣ ꯍꯣ ꯂꯧꯋꯣ ꯅꯁꯥꯅ ꯚꯥꯞ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯅꯅꯦ ꯌꯦꯡꯕꯅꯤ ꯁꯨꯛꯇꯥ ꯍꯦꯛ ꯇꯥꯔꯨꯔꯅꯨ ꯃꯤ ꯃꯆꯥꯗꯤꯅꯦ ꯁꯠ ꯍꯦꯛꯇ ꯄꯨꯁꯤꯜꯂꯛꯇꯅ ꯊꯣꯛ ꯍꯣꯡꯈꯤ ꯃꯊꯪ ꯆꯍꯤꯗꯗꯤꯅꯦ ꯏꯄꯥꯟ ꯑꯃꯨꯛ ꯑꯣꯏꯔꯛꯂꯅꯤ ꯑꯩꯈꯣꯏꯒꯤꯁꯤꯅ ꯁꯨꯝ ꯆꯥꯔꯕ ꯌꯨꯝꯕꯤ ꯉꯥꯛꯇ ꯄꯣꯛꯂꯕ꯭ꯔꯥ ꯈꯪꯗꯦ ꯊꯤꯗꯧ ꯂꯩꯔꯗꯤ ꯇꯥꯃꯣ ꯍꯥꯟꯅ ꯄꯨꯔꯛꯑꯗꯤ ꯐꯩꯗꯅ ꯃꯥꯅ ꯁꯨꯝ ꯂꯩ ꯑꯩꯅ ꯊꯣꯛ ꯍꯥꯜꯂꯛꯑꯗꯤꯅꯦ ꯏꯀꯥꯏꯅꯅꯤ ꯇꯧꯕꯅꯤ ꯍꯣ ꯃꯥꯅ ꯑꯃꯨꯛꯅꯦ ꯅꯪꯅ ꯍꯥꯟꯒꯦ ꯍꯥꯟꯖꯔꯁꯅꯨ ꯍꯥꯏꯔꯦ ꯅꯣꯏ ꯑꯅꯤ ꯏꯟꯅ ꯀꯥꯎꯅ ꯇꯧꯗꯅ ꯂꯩꯔꯣꯀꯣ ꯅꯄꯥꯒ ꯑꯩꯒꯅ ꯀꯔꯥꯏꯗꯅꯣꯝ ꯆꯠꯆꯈ꯭ꯔꯒꯦ ꯂꯣꯏꯖꯤꯡꯅ ꯑꯃꯨꯛ ꯈꯪꯗꯦꯗ ꯏꯃꯥ ꯅꯆꯥꯅꯦ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛꯀꯗꯣ ꯑꯩ ꯊꯣꯡꯕꯤꯒꯦ ꯍꯣ ꯅꯣꯏꯗꯅꯦ ꯉꯥꯎꯒꯦꯔꯥ ꯐꯩꯒꯦꯔꯥ ꯇꯧꯍꯧꯔꯣ ꯑꯩꯗ ꯊꯣꯛꯆꯈ꯭ꯔꯒꯦ ꯀꯔꯤ ꯆꯥꯛ ꯊꯣꯡꯕꯤꯒꯦ ꯀꯥꯏꯅ ꯅꯄꯥ ꯏꯕꯥꯅꯤꯒꯤ ꯑꯗꯨꯝ ꯊꯣꯡꯉꯒꯅꯦ ꯍꯥꯎꯅ ꯆꯥꯊꯣꯛꯑꯒꯦ ꯅꯣꯏꯒꯤꯅ ꯅꯁꯥꯅ ꯊꯣꯡꯖꯧꯀꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯃꯥꯅ ꯑꯗꯨꯝ ꯊꯣꯡꯉꯣ ꯅꯃꯧꯗꯨꯕꯨꯗꯤ ꯑꯩꯅ ꯑꯗꯨꯝ ꯄꯨꯔꯛꯑꯗꯧꯅꯤꯗ ꯏꯕꯨꯡꯉꯣ ꯅꯪ ꯑꯃꯅꯦ ꯙꯞꯇ ꯂꯦꯝꯍꯧꯋꯦꯗꯣ ꯇꯧꯗꯧꯔꯤꯕꯅꯤ ꯙꯞꯇ ꯂꯦꯝꯍꯧꯋꯣ ꯂꯂꯤꯇꯥꯗꯨ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯂꯣꯏꯖꯤꯡꯁꯨ ꯐꯣꯟꯗ ꯑꯃꯨꯛ ꯁꯦꯚ ꯇꯧꯔꯤꯕ ꯅꯝꯕꯔꯗꯨꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯍꯥꯏꯖꯩ ꯃꯦꯁꯦꯖ ꯑꯃꯐꯥꯎ ꯊꯥꯕ ꯉꯝꯗꯦꯕ ꯑꯩꯁꯦ ꯄꯥꯡꯗꯦꯗꯀꯣ ꯑꯁ ꯁꯤꯗꯤ ꯑꯉꯥꯡ ꯑꯣꯏꯅ ꯈꯠꯅꯕ ꯍꯧꯒꯦꯗ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯍꯤꯌꯥꯏꯁꯅꯥꯗ ꯃꯦꯁꯦꯖ ꯊꯥꯔꯛꯏ ꯎꯏ ꯁꯛꯊꯤꯕꯤ ꯀꯩꯅꯣ ꯃꯊꯤ ꯑꯝꯇ ꯍꯥꯏꯅꯧꯗ ꯅꯪꯕꯣ ꯅꯝꯕꯔ ꯄꯤꯈ꯭ꯔꯗꯨꯗꯤ ꯉꯝꯅꯅꯕ ꯇꯧ ꯅꯨꯄꯥ ꯃꯆꯥ ꯅꯠꯇ꯭ꯔꯣ ꯉꯝꯗ꯭ꯔꯒ ꯀꯣꯏꯔꯨꯔꯅꯨ ꯏꯁ ꯅꯪꯒ ꯇꯤꯟꯅꯕꯗꯨꯗ ꯍꯥꯏꯕꯤꯕꯩ ꯋꯥꯅꯤ ꯀꯩꯅꯣ ꯀꯣꯏꯕꯕꯨꯗꯤ ꯉꯝꯅꯕ ꯎꯄꯥꯏ ꯇꯧꯔ ꯀꯣꯏꯅꯤꯗ ꯂꯨꯍꯣꯡꯕꯒꯤ ꯊꯕꯛ ꯅꯣꯝꯕ ꯂꯥꯛꯅꯕꯅꯦ ꯁꯦꯝ ꯁꯥꯕ ꯍꯧꯔꯣ ꯍꯣ ꯀꯣꯏꯔꯣ ꯁꯤꯠꯇꯕ ꯅꯣꯏꯗꯅꯦ ꯁꯤꯠꯈ꯭ꯔꯣ ꯀꯩ ꯍꯥꯏꯅꯤꯡꯉꯤꯕ ꯑꯗꯨꯅ ꯍꯤꯌꯥꯏꯁꯅꯥ ꯂꯣꯏꯖꯤꯡꯒꯤ ꯃꯦꯁꯦꯖꯇꯨ ꯍꯜꯂꯨꯗ꯭ꯔꯦ ꯂꯟꯊꯣꯏꯗ ꯑꯣꯏꯅ ꯃꯦꯁꯦꯖ ꯊꯥꯔꯛꯏ ꯃꯤꯗꯤ ꯅꯨꯄꯥꯅꯒ ꯍꯥꯏꯕꯤꯌꯨ ꯌꯥꯝ ꯍꯥꯏꯔꯛꯏꯀꯣ ꯂꯟꯊꯣꯏꯅ ꯑꯃꯨꯛ ꯀꯅꯥꯅꯣ ꯅꯪꯕꯨꯔꯣ ꯏꯁ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅꯅꯦ ꯅꯪ ꯍꯥꯏꯕꯤꯌꯣꯌꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯀꯔꯝ ꯀꯥꯟꯗ ꯎꯗꯅꯅꯣ ꯍꯣ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯆꯥꯛꯀꯧꯕꯗ ꯎꯕ ꯑꯣꯏꯔꯤꯅꯤ ꯀꯩꯅꯣ ꯑꯗꯣ ꯑꯩ ꯀꯩ ꯍꯥꯏꯈ꯭ꯔꯣꯒꯦ ꯌꯥꯏ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯃꯑꯣꯡꯁꯦ ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯤꯗꯨꯅꯤ ꯃꯥꯅꯁꯨ ꯁꯤ ꯈꯪꯉꯛꯑꯀꯥꯟꯗ ꯑꯩ ꯀꯩꯁꯨ ꯄꯥꯝꯃꯣꯏꯗ ꯆꯪꯁꯤꯜꯂꯨꯔꯕ ꯊꯥꯡꯖꯤꯜꯂꯨꯔꯕ ꯈꯣꯡꯊꯥꯡ ꯍꯥꯏꯁꯦ ꯍꯟꯗꯣꯛꯐꯝꯁꯨ ꯈꯪꯗ ꯃꯥꯗꯤ ꯐꯅꯤ ꯑꯩꯗꯤ ꯌꯥꯝ ꯋꯥꯍꯧꯅꯤꯗ ꯏꯁ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯛꯑꯗꯤ ꯑꯩꯅ ꯍꯥꯠꯇꯣꯛꯄꯤꯅꯤ ꯍꯥꯏꯔꯤꯌꯦ ꯑꯗꯣ ꯅꯪ ꯅꯝꯕꯔꯁꯦ ꯄꯤꯈ꯭ꯔꯒꯦ ꯃꯦꯁꯦꯖ ꯊꯥꯔꯛꯑꯁꯨ ꯆꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯌꯦꯡꯉꯣ ꯃꯤꯕꯨꯗꯤ ꯌꯥꯝ ꯐꯕꯅꯤꯗ ꯍꯤꯌꯥꯏꯁꯅꯥꯒꯤ ꯋꯥꯗꯨꯗ ꯂꯟꯊꯣꯏ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ ꯇꯨꯃꯤꯟꯅ ꯂꯩ ꯃꯇꯝ ꯃꯥꯁꯨ ꯂꯦꯞꯇꯅ ꯑꯗꯨꯃꯛꯅ ꯆꯠꯂꯤ ꯃꯇꯩ ꯃꯅꯥꯎ ꯑꯃꯒꯤ ꯂꯩꯅꯒꯗꯕ ꯃꯔꯤ ꯑꯗꯨ ꯉꯁꯤ ꯐꯥꯎꯕ ꯂꯩꯅꯗ꯭ꯔꯕꯃꯛꯁꯨ ꯀꯧꯅ ꯉꯥꯡꯅ ꯋꯥꯔꯤ ꯁꯥꯗꯕꯗꯤ ꯌꯥꯗꯕꯅ ꯑꯗꯨꯃꯛ ꯀꯧꯅ ꯉꯥꯡꯅꯕꯗꯤ ꯇꯧꯔꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯅꯤ ꯍꯥꯏꯗꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯤ ꯔꯇꯅꯥ ꯍꯤꯌꯥꯏꯁꯅꯥꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯊꯣꯛꯂꯛꯂꯒ ꯃꯃꯥꯒ ꯄꯨꯟꯅ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯂꯤ ꯇꯥꯟꯖꯥꯗꯨꯗ ꯔꯇꯅꯥꯅ ꯍꯥꯏꯔꯛꯏ
ꯏꯍꯦ ꯎꯄꯨ ꯃꯈꯥꯗꯅꯦ ꯙꯨꯞꯀ ꯀꯦꯟꯗꯜꯒ ꯂꯩꯍꯧꯕꯅꯤ ꯃꯗꯨ ꯑꯃꯨꯛꯇ ꯄꯨꯊꯣꯔꯛꯎ ꯏꯕꯦꯝꯃ ꯍꯤꯌꯥꯏꯁꯅꯥ ꯆꯪꯂꯨꯔꯒ ꯄꯨꯊꯣꯛꯇꯨꯅ ꯊꯣꯔꯛꯏ ꯑꯗꯨꯒ ꯔꯇꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯅꯝꯃꯗꯨꯅ ꯂꯣꯏꯗ꯭ꯔꯤꯕ ꯖꯥꯠꯂꯣ ꯂꯣꯏꯔꯀꯥꯟꯗꯅꯦ ꯑꯗꯨꯝ ꯊꯣꯛꯆꯔꯛꯑꯅꯤ ꯏꯃꯥ ꯍꯩ ꯃꯤ ꯌꯥꯝ ꯆꯤꯟꯈꯠꯂꯛꯑꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯑꯗꯨꯅꯅꯤꯅꯦꯍꯦ ꯉꯜꯂꯤꯉꯩꯁꯤꯗꯅꯦ ꯁꯠ ꯆꯠꯂꯒꯅꯦ ꯁꯠ ꯈꯣꯏꯔꯝꯃꯒ ꯍꯜꯂꯛꯄ ꯃꯤ ꯏꯟꯅꯕꯗ ꯌꯥꯎꯔꯒ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯑꯃꯨꯛꯇꯅꯦ ꯆꯠꯂꯒ ꯀꯧꯊꯔꯨꯆꯣꯀꯣ ꯍꯤꯌꯥꯏꯁꯅꯥ ꯌꯥꯔꯛꯇ ꯉꯪꯂꯒ ꯃꯤ ꯔꯣꯃꯥꯟꯁ ꯇꯧꯔꯝꯃꯗꯤ ꯏꯆꯣꯞ ꯆꯣꯞꯅꯅꯤ ꯍꯩ ꯇꯥꯅꯤꯡꯗꯦ ꯆꯠꯂꯣ ꯑꯃꯨꯛꯇ ꯀꯧꯔꯨꯆꯣ ꯔꯇꯅꯥꯅ ꯆꯦꯜꯍꯜꯂꯛꯂꯨꯕꯗꯨꯗꯗꯤ ꯍꯤꯌꯥꯏꯁꯅꯥ ꯎꯄꯥꯏ ꯂꯩꯇ ꯃꯊꯛꯇ ꯀꯥꯈꯠꯂꯤ ꯀꯥꯗꯨꯅ ꯌꯥꯡꯒꯣꯏꯁꯅꯥ ꯐꯨꯔꯤꯠ 3-4 ꯑꯗꯨ ꯀꯔꯝꯕ ꯂꯤꯠꯁꯤꯒꯦ ꯍꯥꯏꯅ ꯌꯦꯡꯂꯤ ꯃꯊꯟꯇꯁꯨ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯐꯨꯔꯤꯠ ꯑꯉꯧꯕꯁꯤꯕꯨ ꯖꯨꯠ ꯆꯥꯕ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦꯕ ꯂꯤꯠꯀꯦꯅꯕꯨ ꯊꯤꯔꯔꯣꯏꯗꯤꯅꯦ ꯁꯤ ꯉꯥꯛꯇꯅꯤ ꯑꯩꯕꯨ ꯇꯣꯞꯁ ꯂꯤꯠꯂꯁꯤꯔꯅꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯇꯣꯞꯁ ꯑꯗꯨ ꯂꯤꯠꯁꯤꯜꯂꯤ ꯃꯅꯤꯡꯒꯤ ꯀꯣꯆꯤ ꯑꯗꯨ ꯂꯥꯝꯗꯨꯅ ꯀꯣꯠꯅꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯑꯍꯥꯟꯕ 3-4 ꯄꯥꯜꯂꯕ ꯃꯇꯨꯡ ꯄꯥꯟꯕ ꯉꯝꯈꯤꯗ꯭ꯔꯦ ꯈꯨꯠ ꯑꯃꯅ ꯄꯥꯜꯂꯛꯄꯗꯨꯗ ꯌꯥꯡꯒꯣꯏꯁꯅꯥ ꯃꯆꯥꯅꯨꯄꯤ ꯆꯪꯂꯛꯂꯒ ꯄꯥꯟꯕꯤꯔꯛꯏꯕꯣꯏ ꯅꯤꯡꯗꯨꯅ ꯃꯃꯥꯏꯗꯨ ꯅꯣꯟꯈꯠꯂꯛꯄꯅꯤ ꯑꯗꯨꯕꯨ ꯑꯣꯏꯔꯝꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯎꯕꯗ ꯃꯤꯡꯁꯦꯜꯗ ꯇꯥꯔꯤꯕ ꯃꯃꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯍꯤꯌꯥꯏꯁꯅꯥꯁꯨ ꯄꯥꯛ ꯍꯦꯛ ꯆꯪꯁꯤꯟꯕ ꯉꯝꯗ ꯊꯣꯡꯖꯤꯟꯄꯥꯟ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩ ꯇꯨꯃꯤꯟꯅ ꯈꯪꯍꯟꯗꯕꯤ ꯀꯨꯝꯍꯧꯔꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯂꯩ ꯒꯝꯂꯥꯁꯤꯡ ꯑꯗꯨꯗ ꯀꯣꯛ ꯍꯦꯛ ꯊꯦꯡꯖꯤꯜꯂꯨꯔꯦ ꯑꯌꯣ ꯑꯁ ꯑꯩꯗꯤꯕ ꯄꯦꯜꯂꯕꯅꯤ ꯍꯤꯌꯥꯏꯁꯅꯥ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯨꯅ ꯃꯈꯥꯗ ꯀꯨꯝꯈꯤ ꯃꯆꯟꯒꯤ ꯃꯈꯣꯟ ꯇꯥꯔꯛꯄꯗꯒꯤ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯑꯅꯤꯃꯛ ꯐꯠ ꯐꯠ ꯍꯥꯟꯗꯣꯛꯅꯩ ꯌꯥꯡꯒꯣꯏꯁꯅꯥ ꯐꯤꯗꯨ ꯇꯍꯥ ꯇꯍꯥ ꯏꯟꯁꯤꯜꯂꯒ ꯕꯦꯒ ꯑꯗꯨ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯤ ꯑꯗꯨꯕꯨ ꯍꯤꯌꯥꯏꯁꯅꯥꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯑꯁꯨꯝꯅ ꯇꯨꯡꯗ ꯃꯥꯡꯗ ꯀꯨꯝꯃꯤꯟꯅꯔꯛꯂꯤꯕ ꯃꯆꯥꯒ ꯃꯃꯧꯒ ꯌꯦꯡꯂꯒ ꯃꯣꯃꯣ ꯅꯣꯛꯆꯩ ꯃꯃꯥ ꯑꯣꯏꯕꯤꯗꯨ ꯌꯥꯡꯒꯣꯏꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯔꯇꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯃꯃꯥ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯊꯦꯡꯗꯦꯗ ꯏꯕꯨꯡꯉꯣ ꯌꯥꯔꯕ ꯊꯣꯛꯅꯕ ꯇꯧꯔꯁꯤꯔꯣ ꯀꯩꯐꯥꯅ ꯍꯣꯏ ꯑꯩ ꯒꯥꯔꯤ ꯃꯃꯥꯏ ꯑꯝꯇ ꯂꯩꯊꯣꯛꯈꯤꯒꯦ ꯍꯤꯌꯥꯏꯁꯅꯥ ꯃꯊꯟꯇ ꯋꯥꯈꯜꯗ ꯈꯜꯂꯤ ꯑꯩꯉꯣꯟꯗꯅ ꯊꯦꯡꯉꯦꯅ ꯑꯃꯨꯛꯇꯣꯏꯕ ꯃꯃꯧꯁꯤꯗꯅ ꯊꯦꯡꯗꯦ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏꯗꯨ ꯒꯣꯕꯤꯟꯗꯖꯤ ꯇꯝꯅ ꯂꯥꯛꯂꯤ ꯃꯦꯟ ꯒꯦꯠꯇ ꯈꯥꯝꯗꯨꯅ ꯆꯪꯉꯛꯏ ꯍꯤꯌꯥꯏꯁꯅꯥꯅ ꯏꯅꯝꯃ ꯑꯩ ꯁꯨꯝ ꯆꯠꯀꯦ ꯃꯅꯤꯡꯗꯒꯤ ꯚꯤꯗꯤꯑꯣ ꯅꯝꯕꯤꯔꯛꯀꯦꯔꯥ ꯀꯗꯥꯏꯅꯣ ꯅꯝꯕꯤꯔꯛꯀꯦ ꯑꯁꯨꯝꯅ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃ ꯅꯝꯕꯤꯔꯤ ꯔꯇꯅꯥꯅ ꯍꯥꯏꯔꯛꯏ ꯍꯩ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦꯀꯣ ꯂꯥꯏ ꯍꯥꯟꯅ ꯈꯣꯏꯔꯝꯈꯤꯁꯤ ꯑꯗꯨꯒꯅꯦ ꯅꯪꯒꯤ ꯇꯧꯅꯤꯡꯕꯗꯨ ꯇꯧ ꯀꯩꯐꯥꯅ ꯑꯃꯨꯛ ꯅꯪꯗꯤ ꯔꯤꯜꯁ ꯅꯝꯅꯕ ꯌꯥꯎꯔꯛꯏ ꯑꯣꯏꯔꯦ ꯍꯤꯌꯥꯏꯁꯅꯥꯅ ꯑꯃꯨꯛ ꯅꯠꯇꯦ ꯀꯩꯁꯨ ꯁꯨꯝ ꯅꯝꯕꯅꯤ ꯑꯣ ꯅꯝꯃꯣ ꯇꯧꯕꯗꯕꯨꯅꯦ ꯅꯃꯥꯏꯅ ꯃꯤꯠꯊꯛꯇꯅ ꯇꯨꯗꯤ ꯇꯨꯔꯛꯀꯅꯨ ꯍꯣꯏ ꯌꯥꯡꯒꯣꯏꯁꯅꯥꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯏ ꯍꯤꯌꯥꯏꯁꯅꯥꯅ ꯑꯃꯨꯛ ꯑꯩꯕꯨ ꯃꯥ ꯌꯥꯝ ꯊꯛꯄꯩ ꯃꯑꯣꯡꯗ ꯍꯣ ꯊꯛꯇꯦ ꯑꯗꯣ ꯆꯦꯛꯁꯤꯟꯅꯨ ꯍꯥꯏꯗꯤ ꯍꯥꯏꯁꯦ ꯍꯣꯏ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯒꯤ ꯃꯈꯥꯗ ꯍꯥꯏꯔꯛꯇꯨꯅ ꯑꯃꯨꯛꯁꯨ ꯂꯛꯅꯔꯤꯅꯤ ꯈꯪꯕꯅ ꯃꯃꯤꯠꯇ ꯁꯥꯎꯅ ꯌꯦꯡꯂꯛꯏ ꯍꯤꯌꯥꯏꯁꯅꯥ ꯃꯆꯤꯟ ꯃꯧꯄ꯭ꯋꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯉꯤ ꯃꯕꯨꯡꯕꯨꯁꯨ ꯍꯤꯌꯥꯏꯁꯅꯥꯒꯤ ꯅꯤꯡꯁꯤꯡꯂꯛꯏ ꯍꯣꯏ ꯍꯥꯏꯔꯕꯁꯨ ꯂꯛꯅꯔꯤꯅꯤ ꯈꯪꯕꯅ ꯃꯃꯤꯠꯇꯨ ꯁꯥꯎꯅ ꯌꯦꯡꯂꯛꯏ ꯍꯤꯌꯥꯏꯁꯅꯥ ꯃꯆꯤꯟ ꯃꯧꯄ꯭ꯋꯥꯒꯤ ꯃꯇꯧ ꯑꯗꯨ ꯌꯥꯡꯒꯣꯏꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯉꯤ ꯃꯕꯨꯡꯕꯨꯁꯨ ꯅꯤꯡꯁꯤꯡꯂꯛꯏꯕꯅꯤ ꯑꯁꯨꯝꯅ ꯂꯥꯏ ꯈꯨꯔꯝꯅꯅꯕ ꯁꯦꯝ ꯁꯥꯔꯤ ꯃꯅꯦꯝꯅ ꯍꯥꯏꯗꯨꯅ ꯐꯅꯦꯛ ꯐꯤꯗꯣꯟ ꯆꯤꯟꯈꯠꯇꯨꯅ ꯁꯦꯠꯂꯤ ꯕꯥꯃꯣꯟ ꯑꯩꯒ꯭ꯌꯥ ꯑꯗꯨꯅ ꯂꯥꯏꯒꯤ ꯅꯤꯔꯃꯂꯥꯒ ꯍꯩꯔꯨꯛ ꯍꯩꯔꯥ ꯈꯔ ꯄꯨꯊꯣꯔꯛꯇꯨꯅ ꯔꯇꯅꯥꯗ ꯄꯤꯔꯔꯤ ꯔꯇꯅꯥꯁꯨ ꯏꯜꯂꯤꯕ ꯐꯤ ꯑꯗꯨꯅ ꯐꯤꯒꯥꯎ ꯁꯥꯗꯨꯅ ꯑꯣꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯗꯦꯕ ꯑꯃꯗꯤ ꯄꯨꯈ꯭ꯔꯤ ꯂꯩꯔꯤꯕ ꯑꯗꯨꯁꯨ ꯈꯣꯏꯔꯝꯂꯤ ꯍꯤꯌꯥꯏꯁꯅꯥꯅ ꯗꯗꯥ ꯏꯅꯝꯃ ꯐꯣꯇꯣ ꯅꯝꯕꯤꯒꯦ ꯀꯩꯐꯥꯅ ꯑꯃꯨꯛ ꯊꯣꯛꯃꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯀꯩꯐꯥꯗꯣ ꯆꯠꯀꯦ ꯇꯧꯕꯅꯤ ꯌꯥꯡꯒꯣꯏꯁꯅꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯆꯞ ꯂꯦꯞꯄꯒ ꯐꯣꯇꯣ ꯑꯃ ꯑꯅꯤ ꯅꯝꯃꯤꯟꯅꯩ ꯃꯃꯥꯒ ꯃꯆꯤꯟꯒ ꯑꯃꯨꯛ ꯅꯨꯄꯤ 3 ꯄꯨꯟꯅ ꯑꯃꯨꯛ ꯑꯃꯗꯤ ꯃꯃꯥ ꯃꯆꯥ ꯃꯣꯏ 3 ꯑꯃꯨꯛ ꯅꯝꯃꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯍꯜꯂꯛꯂꯤ ꯋꯥꯗꯤ ꯑꯃꯠꯇ ꯍꯥꯏꯅꯗꯦ ꯍꯜꯂꯛꯄꯒ ꯃꯥꯒꯤ ꯇꯧꯒꯗꯕ ꯃꯊꯧꯁꯤꯡ ꯇꯧꯅꯅꯕ ꯍꯣꯠꯅꯩ ꯊꯕꯛ ꯆꯠꯀꯗꯕ ꯉꯥꯛꯇ ꯑꯣꯏꯕꯅ ꯑꯉꯝ ꯑꯃ ꯃꯇꯦꯡ ꯁꯠ ꯄꯥꯡꯁꯤꯟꯅꯩ ꯔꯇꯅꯥꯅ ꯑꯩꯗꯤꯅꯦ ꯑꯩꯅ ꯄꯥꯝꯖꯕ ꯏꯃꯧꯁꯨ ꯐꯪꯍꯟꯕꯤꯔꯦ ꯑꯗꯨꯅꯅꯦ ꯑꯣꯜꯂꯛꯄ ꯆꯍꯤꯁꯤꯗ ꯑꯋꯥ ꯄꯣꯊꯥꯐꯝ ꯑꯣꯏꯅꯅꯕꯅꯦ ꯏꯁꯨ ꯑꯃꯇꯪꯒ ꯎꯔꯗꯤ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯔꯅꯤ ꯔꯇꯅꯥꯅ ꯏꯟꯁꯥꯡ ꯁꯦꯝꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗꯨꯗ ꯌꯥꯡꯒꯣꯏꯁꯅꯥ ꯀꯥꯡꯍꯧ ꯉꯧꯔꯝꯕ ꯈꯥꯕꯩ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ ꯈꯪꯗ꯭ꯔꯦꯗ ꯑꯍꯟ ꯑꯣꯏꯁꯤꯜꯂꯛꯄꯁꯤꯗꯤꯅꯦ ꯋꯥꯈꯜꯁꯦ ꯖꯥꯠꯅꯤ ꯈꯜꯂꯛꯏꯁꯦ
รัตนาดีนกเฟตตงนาอดุมังงังลียังกุยสนาดีมาทั้งกระตัวฟองขังเจดีมาซาดูอีฟุนฟุนกันลักปะดงนาตรกปะดูดามันยิงทงลมดาปรับปรับทงลักตุนเลยไกฟาโซมามากิวาดูตาดีบันิมาปานดาอดุกะทกคริบนุปีอดิเซโซอมุอิงเจมามาดูดาโซอมุรัตนาให้มาอีกใครเดมาลีเน่ไกฟาจังลักตุนาอีมาเจ้าลอยระบโอ้ลอยดอเรลอยดอเรไอ้เนี่ยอีสูบามีให้รูบดากีอีเบมาเซอีกใครครามาลีเน่อีมาအခုကတည်းကဝိုင်းစငယ်လိုက်ကြီးထဘတော့ကတော့ရဟဝလီတာချေဟီအမနီဒီအငန်းကဝဟိုင်ရခိနဟိုင်ရရတဲ့တုနာဟိုင်ဒီဘဝဟိုင်နီမမတဲ့အစင်မလီဟိုင်ပေးရတာဗနာရတနာနာမအိုင်ဒီငှစီမပမ်လကန်စဒါချေဟီအနိမအမငိုင်တော်ရိပါယန်ကိုစနာထူနေချငတ်တုနာလိုရှိလမ်တဲ့ထဘအဒူလိုရှိနနဘဟုတ်နေရတနာဆူမနာမစင်ခရာဟက်လူကဟိုင်ရမ်နေတော့ခိကိဖာဟောချစ်တဲ့ဟိုင်ရီ이마기 와다 낭라나 간다누고 좀 방아이 하이저린 계속한데다 콤락 일바빠 콤디 계속한데 하이버니 아두부 칼리브라 칸드리브라 하이버들이 썩나다기 마하 각단을 강가다바니 가이파 토키게 떠오버도 하이레이 나서디 오피스 짤라로예 염도이나 가라틴비유고 가이파 마미따마 갱레이 양고이 사나나 목 마카다레이 이마 바바 나나 호이도 ꯌꯥꯝ ꯎꯅꯤꯡꯉꯛꯄ ꯑꯗꯨꯅꯅꯤꯗ ꯀꯩꯐꯥꯅ ꯑꯃꯨꯛ ꯑꯣꯏꯅꯤ ꯊꯤꯟꯗꯣꯏꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ ꯆꯥꯛ ꯂꯣꯏꯔꯕ ꯃꯇꯨꯡ ꯊꯝꯂꯝꯂꯒ ꯃꯈꯣꯏ ꯀꯩꯀꯥꯗ ꯀꯥꯈꯠꯂꯛꯇꯨꯅ ꯐꯣꯟ ꯂꯥꯛꯂꯝꯕꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯤ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯍꯜꯂꯣ ꯐꯥꯎꯕ ꯍꯥꯏꯗ꯭ꯔꯤꯉꯩ ꯍꯥꯏꯔꯛꯏ ꯍꯦꯄꯤ ꯕꯔꯊꯗꯦ ꯆꯦ ꯋꯤꯁ ꯑꯇꯩꯗꯤ ꯇꯧꯔꯔꯣꯏꯀꯣ ꯌꯥꯝ ꯊꯨꯅ ꯑꯩꯕꯨꯅꯦ ꯏꯟꯗꯣꯝꯆꯥꯒꯤ ꯐꯝ ꯀꯥꯍꯟꯕ ꯉꯝꯕ ꯑꯣꯏꯖꯔꯣ ꯉꯁꯤꯁꯤꯕꯨ ꯑꯉꯥꯡꯒꯤ ꯅꯨꯃꯤꯠ ꯇꯥꯕ꯭ꯔꯣ ꯅꯣꯏꯕꯣ ꯑꯩꯒ ꯋꯤꯁ ꯃꯥꯟꯅꯅ ꯄꯤꯔꯛꯏ ꯃꯤꯗꯨꯕꯨ ꯀꯅꯥꯅꯣ ꯆꯦ ꯅꯥꯎ ꯅꯈꯣꯟꯗꯣ ꯌꯥꯝ ꯍꯧꯋꯤ ꯇꯞꯅ ꯉꯥꯡꯉꯨ ꯅꯥꯀꯣꯡꯒꯁꯦ ꯂꯣꯏ ꯁꯦꯒꯥꯏꯗꯧꯔꯦ ꯑꯗꯣ ꯂꯥꯛꯑꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯏꯇꯩꯒ ꯄꯨꯟꯅ ꯂꯥꯛꯇꯣꯏ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯏꯇꯩꯗꯤ ꯀꯩꯒꯤ ꯄꯤꯔꯛꯄ ꯏꯇꯩꯗꯅꯦ ꯑꯇꯩꯗꯤ ꯄꯥꯝꯗꯦ ꯍꯥꯏꯌꯨꯀꯣ ꯑꯩꯅ ꯍꯥꯏꯔꯤꯗꯨꯗꯪ ꯄꯥꯝꯃꯦ ꯍꯥꯏꯌꯣꯕ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯂꯒ ꯉꯥꯡꯂꯛꯏꯕ ꯃꯅꯥꯎꯒꯤ ꯋꯥꯗꯨꯗ ꯌꯥꯡꯒꯣꯏ ꯁꯅꯥꯗꯤ ꯃꯥꯏ ꯅꯥꯀꯣꯡ ꯄꯨꯡꯁꯥ ꯁꯥꯒꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯇꯞꯅ ꯍꯥꯏꯔꯛꯏ ꯍꯩ ꯏꯔꯥꯡ ꯌꯥꯝ ꯍꯩꯒꯅꯨ ꯂꯥꯏꯔꯤꯛꯇꯅꯦ ꯅꯕꯨꯛꯅꯤꯡ ꯆꯪꯒꯦꯗꯤ ꯍꯥꯏꯗꯅ ꯅꯪ ꯃꯁꯨ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯅꯤ ꯏꯁ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯏꯇꯩꯗꯧꯅꯅꯦ ꯃꯔꯝ ꯃꯣꯛꯄ ꯃꯁꯛ ꯐꯖꯕ ꯑꯃ ꯊꯤꯔꯛꯑꯣ ꯑꯗꯨꯝ ꯍꯣꯡꯗꯣꯛꯈ꯭ꯔꯒꯦ ꯅꯪꯒꯤ ꯑꯃ ꯀꯣꯏꯔꯦꯗꯣ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯑꯁ ꯀꯣꯏꯅꯗ꯭ꯔꯤꯔꯥ ꯈꯪꯗ꯭ꯔꯦꯗ ꯑꯗꯣ ꯑꯃꯗꯤ ꯁꯦꯝꯃꯛꯑꯣ ꯑꯩꯕꯨ ꯅꯨꯄꯥ ꯂꯂꯣꯟꯕꯗꯧꯅ ꯁꯤꯂꯩꯃ ꯅꯣꯛꯂꯒ ꯍꯣ ꯑꯦꯟꯁꯥꯡ ꯊꯣꯡꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯒꯦ ꯀꯣꯟꯅ ꯆꯥꯟꯅꯔꯁꯤ ꯑꯩ ꯊꯝꯃꯦꯀꯣ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯑꯃꯨꯛ ꯊꯝꯃꯣ ꯑꯩꯁꯨ ꯂꯥꯛꯑꯗꯧꯅꯤꯀꯣ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯗꯨꯅ ꯐꯣꯟꯗꯨ ꯊꯝꯅꯔꯤ ꯂꯣꯏꯁꯤꯟꯅꯅꯕ ꯑꯃꯨꯛ ꯍꯣꯠꯅꯔꯛꯂꯤ ꯕꯦꯕꯤ ꯄꯤꯡ ꯃꯆꯨꯒꯤ ꯃꯄꯥꯟꯅ ꯋꯥꯏꯠ ꯑꯣꯏꯕ ꯁꯨꯠ ꯑꯃ ꯁꯦꯠꯂꯤ ꯐꯨꯔꯤꯠ ꯑꯉꯧꯕ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯋꯥꯡꯗꯕ ꯌꯥꯝꯅꯁꯨ ꯅꯦꯝꯗꯕ ꯕ꯭ꯂꯣꯛ ꯑꯣꯏꯕ ꯍꯤꯜꯁꯇꯨꯃꯒ ꯁꯝꯗꯨꯅ ꯄꯨꯂꯞ ꯄꯨꯟꯅ ꯀ꯭ꯂꯆꯔ ꯑꯃꯅ ꯐꯥꯖꯤꯜꯂꯤ ꯂꯥꯏꯠ ꯄꯤꯡ ꯃꯆꯨꯒꯤ ꯂꯤꯞꯁꯇꯤꯛꯇꯨꯃ ꯁꯪꯖꯤꯜꯂꯤ ꯈꯨꯗꯥꯡꯗꯨꯗꯗꯤ ꯍꯥꯟꯅꯒꯤ ꯍꯥꯃꯨ ꯘꯔꯤ ꯑꯃ ꯑꯗꯨꯒ ꯕ꯭ꯔꯦꯁꯂꯦꯠ ꯑꯃ ꯄꯨꯡꯂꯣꯏ ꯂꯣꯏꯕꯒ ꯄꯔꯐ꯭ꯌꯨꯝ ꯆꯥꯏꯒꯦ ꯇꯧꯔꯤꯉꯩ ꯀꯩꯐꯥꯁꯨ ꯆꯪꯂꯛꯂꯤ ꯑꯅꯤꯃꯛ ꯊꯣꯏꯗꯣꯛꯄ ꯋꯥ ꯉꯥꯡꯅꯔꯤ ꯃꯥꯒꯤ ꯂꯣꯏꯁꯤꯟꯒꯗꯕꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯅꯔꯒ ꯆꯠꯅꯅꯕ ꯊꯣꯛꯅꯔꯛꯂꯤ ꯃꯅꯦꯗ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯃꯄꯥꯝ ꯂꯝꯗꯝ ꯇꯝꯅ ꯄꯥꯡꯂꯛꯂꯤ ꯒꯦꯠ ꯑꯗꯨ ꯍꯥꯟꯅ ꯂꯥꯎꯅ ꯍꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯁꯨꯃꯥꯡꯗ ꯊꯧꯖꯤꯜꯂꯛꯂꯤ ꯃꯅꯥꯎꯅꯨꯄꯤ ꯁꯤꯂꯩꯃꯗꯨ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯦꯟꯁꯥꯡꯒꯅꯦ ꯉꯥꯔꯦꯜ ꯂꯣꯏꯅ ꯐꯝꯈ꯭ꯔꯦ ꯏꯕꯦꯝꯃ ꯀꯩꯅꯣ ꯑꯗꯨ ꯀꯨꯏꯗꯨꯕꯣ ꯍꯣ ꯇ꯭ꯔꯥꯐꯤꯛ ꯌꯥꯝ ꯂꯩꯕ ꯑꯗꯨꯅꯅꯦ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯃꯃꯥ ꯃꯄꯥꯒꯁꯨ ꯃꯆꯥ ꯂꯥꯛꯂꯦ ꯍꯥꯏꯗꯨꯗ ꯊꯣꯛꯂꯛꯂꯤ ꯀꯩꯐꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯣꯏꯔꯝꯃꯤ ꯉꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯔꯝꯒꯅꯤ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡ ꯌꯨꯝꯁꯤꯗ ꯀꯩꯐꯥꯅ ꯂꯥꯛꯄ ꯏꯟꯗ꯭ꯔꯖꯤꯠꯅ ꯍꯧꯒꯠꯂꯣ ꯑꯌꯤꯡꯕꯤꯅ ꯑꯃꯨꯛ ꯅꯕꯥꯏꯅꯅꯦ ꯏꯟꯁꯥꯡꯒ ꯂꯣꯏꯅ ꯊꯣꯡꯕ ꯂꯣꯏꯈ꯭ꯔꯕꯅꯤ ꯂꯥꯛꯑꯣ ꯏꯟꯁꯥꯡ ꯊꯣꯡꯕ ꯂꯣꯏꯔꯦꯒ ꯍꯥꯏꯖꯜꯂꯤ ꯌꯥꯡꯒꯣꯏ ꯁꯅꯥ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯁꯤꯂꯩꯃꯅ ꯍꯥꯏꯔꯛꯏ ꯏꯇꯩ ꯃꯤꯉꯣꯟꯗ ꯍꯥꯏꯗꯣꯛꯇ꯭ꯔꯁꯨ ꯏꯆꯦꯒꯤ ꯁꯔꯄ꯭ꯔꯥꯏꯖ ꯒꯤꯐꯇꯣ ꯀꯔꯤꯅꯣ ꯑꯩ ꯌꯦꯡꯒꯦꯕ ꯅꯠꯇ꯭ꯔꯒ ꯍꯣꯔꯦꯟ ꯅꯣꯏ ꯑꯅꯤ ꯂꯣꯟꯅ ꯄꯤꯅꯒꯦ ꯍꯥꯏꯔꯣ ꯀꯩꯐꯥ ꯏꯉꯛꯉꯛꯅ ꯀꯩꯒꯤ ꯁꯔꯄ꯭ꯔꯥꯏꯖ ꯒꯤꯐꯅꯣ ꯍꯥꯏꯁꯦ ꯑꯌꯥ ꯑꯩꯈꯣꯏ ꯆꯦꯒꯤ ꯕꯔꯊꯗꯦꯕꯨ ꯈꯪꯗ꯭ꯔꯣ ꯍꯥꯏꯁꯦ ꯏꯇꯩ ꯅꯪꯁꯤꯗꯤꯕ ꯀꯩꯐꯥ ꯒꯤꯐꯇꯤ ꯂꯥꯏꯔꯗꯅ ꯋꯤꯁ ꯐꯥꯎꯕ ꯄꯤꯕ ꯅꯠꯇ꯭ꯔꯦ ꯇꯁꯦꯡꯅ ꯈꯪꯁꯨ ꯈꯪꯂꯨꯗꯕꯅꯤ ꯀꯩꯐꯥꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯉꯁꯤ ꯗꯦꯠ ꯀꯌꯥꯅꯣ ꯖꯨꯂꯥꯏ 31 ꯌꯥꯡꯒꯣꯏ ꯁꯅꯥ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯄꯗ ꯃꯕꯨꯡꯅ ꯑꯦꯟꯁꯥꯡ ꯊꯣꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯃꯅꯤꯡꯗꯒꯤ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ
ꯃꯤ ꯍꯦꯟꯒꯠꯂꯁꯤ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯈꯥꯕꯩ ꯄꯥꯏꯕꯤꯔꯝꯃꯦ꯫ ꯇꯣꯝꯊꯤꯟ ꯑꯣꯟꯊꯣꯔꯛꯇꯨꯅ ꯍꯦꯄꯤ ꯕꯔꯊꯗꯦ ꯆꯟ, ꯕꯔꯊꯗꯦ ꯒꯤꯐꯁꯤꯗꯤ ꯑꯩꯅ ꯄꯤꯕ ꯉꯝꯂꯣꯏꯗꯕ ꯑꯃ ꯍꯥꯏꯔꯦꯗ꯫ ꯇꯁꯦꯡꯅ ꯄꯥꯈꯪ ꯁꯥꯔꯤ ꯑꯣꯏꯔꯒꯦ ꯈꯜꯂꯕ ꯗꯥꯆꯧꯅ? ꯌꯥꯔꯣꯏꯀꯣ, ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯀꯩꯐꯥꯗꯤ ꯌꯥꯎꯔꯛꯇ꯭ꯔꯣ ꯅꯪ ꯂꯥꯛꯏꯁꯦ? ꯅꯥꯎꯒ ꯂꯩꯔꯝꯅꯤ, ꯈꯪꯗꯦ꯫ ꯐꯥꯒꯤ ꯅꯠꯇꯦ, ꯃꯊꯪ ꯆꯍꯤ ꯑꯩꯒꯤ ꯕꯔꯊꯗꯦ ꯌꯧꯗ꯭ꯔꯤꯉꯩꯗꯅꯦ ꯏꯅꯝꯃ ꯑꯃ ꯄꯤꯒꯗꯕꯅꯤ꯫ ꯇꯣꯝꯊꯤꯟ ꯅꯣꯛꯂꯒ ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯥꯏꯔꯒꯦ꯫ ꯀꯩꯅꯣ ꯄꯤꯕꯤꯒꯦꯅꯦ? ꯑꯩꯒꯤ ꯕꯔꯊꯗꯦ ꯌꯧꯗ꯭ꯔꯤꯉꯩ ꯏꯃꯧꯔꯥ ꯏꯌꯥꯔꯥ ꯑꯃ ꯄꯤꯔꯣꯅꯦ꯫ ꯑꯁ ꯇꯥꯅꯤꯡꯗꯦꯗ, ꯑꯩꯒꯤ ꯗꯤꯃꯥꯟ ꯄꯤꯗꯅꯕ ꯑꯩꯉꯣꯟꯗ ꯗꯤꯃꯥꯟ ꯑꯃ ꯇꯧꯁꯤꯜꯂꯛꯄꯗꯨꯗꯤꯅꯦ ꯁꯨꯡꯆꯠ ꯆꯠꯅꯕ ꯉꯝꯃꯣꯏ꯫ ꯃꯅꯥꯎꯅꯨꯄꯤꯗꯕꯨ ꯑꯁꯤ ꯍꯥꯏ ꯉꯝꯃꯤꯅꯦ, ꯏꯀꯥꯏꯗ ꯃꯥꯜꯂꯤ꯫ ꯌꯥꯔꯣꯏꯀꯣ, ꯑꯩꯗꯤ ꯐꯥꯒꯤ ꯅꯠꯇꯦ꯫ ꯅꯪꯁꯨ ꯏꯀꯥꯏ ꯈꯪꯗꯒꯩ ꯅꯅꯝꯃ ꯄꯤꯌꯨ ꯍꯥꯏꯁꯤꯗꯤ꯫ ꯌꯥꯗ꯭ꯔꯒꯅꯅꯦ ꯀꯣꯛ ꯍꯦꯛ ꯍꯥꯏꯕꯤꯗ꯭ꯔ ꯂꯣꯏꯔꯦ꯫ ꯑꯗꯣ ꯑꯩꯗꯤ ꯑꯗꯨꯝ ꯍꯥꯏꯅꯤꯕꯨ꯫ ꯑꯁ ꯗꯥꯆꯧ, ꯃꯃꯥꯏꯒꯁꯨ ꯉꯥꯡꯉꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯏꯀꯥꯏꯔꯤꯔꯣ ꯆꯟ ꯅꯪꯒꯤꯁꯦ? ꯌꯥꯡꯒꯣꯏꯁꯅꯥ ꯁꯥꯎꯖꯤꯟꯅꯩ꯫ ꯇꯣꯝꯊꯤꯟꯗꯤ ꯃꯆꯨꯟꯗ ꯌꯦꯡꯗꯨꯅ ꯂꯣꯛꯂꯤ꯫ ꯌꯥꯡꯒꯣꯏꯁꯅꯥ ꯀꯨꯏꯅ ꯁꯥꯎꯁꯤꯟꯅꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯤ ꯅꯣꯛꯊꯣꯔꯛꯇꯨꯅ ꯃꯅꯤꯡꯗꯒꯤ ꯃꯅꯥꯎꯅꯨꯄꯤꯅ ꯍꯥꯏꯔꯛꯏ, ꯅꯣꯏ ꯑꯅꯤꯈꯛ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯅꯣꯛꯂꯝꯂꯤꯁꯤꯅ ꯀꯩ ꯋꯥꯔꯤꯅꯣ? ꯌꯥꯡꯒꯣꯏꯁꯅꯥꯅ ꯑꯃꯨꯛ, ꯍꯣ ꯗꯥꯆꯧꯕꯅꯅꯦ ꯅꯪ ꯂꯨꯍꯣꯡꯕꯤꯔꯅꯤ ꯍꯥꯏꯕꯅꯤ꯫ ꯅꯨꯄꯥꯗꯨꯕꯨ ꯑꯉꯥꯎꯕꯔꯣ? ꯅꯣꯏ ꯍꯣꯁꯄꯤꯇꯥꯜꯗꯩ ꯐꯥꯔꯛꯇꯣꯏꯔꯣ ꯍꯥꯏꯁꯦ? ꯇꯣꯝꯊꯤꯟꯅ ꯅꯣꯛꯂꯒ ꯅꯪꯅꯕꯨ ꯄꯥꯝꯃꯗꯤ ꯍꯦꯛꯇ ꯄꯤꯗꯣꯏꯅꯦ꯫ ꯈꯥꯕꯩꯁꯦ ꯉꯥꯏꯍꯥꯛ ꯄꯥꯏꯔꯝꯃꯨ, ꯑꯩ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯎꯈꯤꯒꯦ꯫ ꯁꯤꯂꯩ ꯃꯗꯨ ꯁꯨꯛꯂꯤ ꯁꯨꯛꯂꯤ ꯃꯈꯥ ꯆꯠꯊꯍꯧꯔꯤ꯫ ꯇꯣꯝꯊꯤꯟꯁꯨ ꯀꯩꯐꯥ ꯍꯣꯏꯅ ꯐꯝꯂꯤꯕ ꯀꯥ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯗꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯒ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡ ꯑꯋꯥ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤꯉꯩ ꯏꯟꯗ꯭ꯔꯖꯤꯠꯀ ꯀꯩꯐꯥꯒ ꯃꯄꯥꯟꯗ ꯊꯥꯔꯤꯕ ꯂꯩꯁꯤꯡ ꯑꯗꯨ ꯌꯦꯡꯂꯤ꯫ ꯇꯣꯝꯊꯤꯟꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯅꯅꯕ ꯊꯣꯛꯂꯛꯂꯤ꯫ ꯃꯃꯥꯗ ꯃꯅꯝ ꯅꯝꯍꯜꯂꯕ ꯃꯇꯨꯡ ꯌꯥꯡꯒꯣꯏꯁꯅꯥ ꯍꯣꯏꯗ ꯉꯥꯏꯍꯥꯛ ꯂꯩꯍꯧꯈꯣ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈ꯭ꯔꯤ꯫ ꯄꯪꯊꯦꯡ ꯊꯦꯡꯅ ꯂꯩꯕꯁꯨ ꯄꯥꯝꯗꯕꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯌꯨꯝ ꯍꯜꯂꯛꯅꯅꯕ ꯊꯣꯛꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯌꯨꯝ ꯍꯟꯕꯒꯤ ꯂꯝꯕꯤ ꯅꯠꯇꯕ ꯑꯃꯗ ꯊꯧꯗꯨꯅ ꯂꯥꯛꯄꯗꯨꯗ ꯌꯥꯡꯒꯣꯏꯁꯅꯥ ꯀꯩꯐꯥꯗ ꯌꯦꯡꯂꯛꯏ꯫ ꯁ꯭ꯇꯣꯔ ꯑꯃꯒꯤ ꯃꯃꯥꯡꯗ ꯈꯥꯝꯗꯨꯅ ꯊꯨꯅ ꯆꯪꯈꯤ꯫ ꯌꯥꯡꯒꯣꯏꯁꯅꯥ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯀꯨꯏꯗꯦ ꯈꯥꯎ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯒ ꯒꯥꯔꯤꯗ ꯀꯥꯈꯠꯂꯛꯇꯨꯅ ꯊꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯂꯝꯕꯤꯗ ꯋꯥ ꯑꯃꯠꯇ ꯉꯥꯡꯅꯗꯦ, ꯋꯤꯁ ꯐꯥꯎꯕ ꯄꯤꯔꯛꯇꯦ꯫ ꯄꯤꯔꯛꯀꯅꯤ ꯍꯥꯏꯅ ꯑꯁꯥꯁꯨ ꯇꯧꯔꯨꯕꯗꯤ ꯅꯠꯇꯦ꯫ ꯃꯍꯧꯁꯥꯅ ꯌꯥꯝꯅ ꯋꯥ ꯂꯤꯛꯅ ꯉꯥꯡꯕ ꯃꯤꯑꯣꯏꯅꯤ꯫ ꯁꯨꯃꯥꯡꯗ ꯒꯥꯔꯤ ꯈꯥꯝꯂꯕ ꯃꯇꯨꯡ ꯃꯌꯨꯝꯗ ꯌꯥꯡꯒꯣꯏꯁꯅꯥ ꯆꯪꯂꯛꯂꯤ꯫ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯇꯧꯒꯗꯕ ꯃꯊꯧ ꯂꯣꯏꯅ ꯇꯞꯅ ꯇꯞꯅ ꯇꯧꯁꯤꯜꯂꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯊꯕꯛ ꯂꯣꯏꯔꯕ ꯃꯇꯨꯡ ꯇꯨꯝꯅꯅꯕ ꯀꯥꯈꯠꯂꯛꯄꯗ ꯐꯃꯨꯡ ꯃꯊꯛꯇ ꯂꯩꯔꯝꯂꯤꯕ ꯈꯥꯎ ꯑꯗꯨ ꯇꯞꯅ ꯂꯧꯈꯠꯂꯒ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯂꯤ꯫ ꯄꯦꯟꯗꯦꯟꯠ ꯌꯥꯎꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯋꯥꯏꯠ ꯗꯥꯏꯃꯟꯅ ꯔꯥꯎꯟ ꯁꯦꯞ ꯑꯣꯏꯔꯒ ꯃꯌꯥꯏꯗ ꯕ꯭ꯂꯨ ꯁ꯭ꯇꯣꯟ ꯑꯃ ꯍꯥꯞꯄ ꯑꯣꯏꯔꯝꯃꯤ꯫ ꯄꯦꯟꯗꯦꯟꯠꯇꯨ ꯎꯕꯗ ꯅꯤꯡꯁꯤꯡꯂꯛꯏ ꯊꯧꯗꯣꯛ ꯑꯃ꯫ ꯀꯣꯂꯦꯖ ꯂꯥꯁ ꯁꯦꯃꯤꯁꯇꯔꯅꯤ, ꯅꯣꯡ ꯆꯨꯕ ꯅꯨꯃꯤꯠ ꯑꯃꯅꯤ꯫ ꯁꯥꯇꯤꯟ ꯑꯃꯈꯛꯇ ꯄꯨꯟꯅ ꯇꯨꯝꯃꯤꯟꯅꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯉꯥꯏꯍꯥꯛ ꯄꯟꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯑꯅꯤ ꯑꯗꯨ ꯄꯟꯗꯨꯅ ꯂꯩ꯫ ꯑꯁꯨꯝꯅ ꯗꯨꯀꯥꯟ ꯑꯃꯒꯤ ꯃꯃꯥꯡꯗ ꯅꯣꯡ ꯊꯣꯛꯇꯨꯅ ꯂꯩꯔꯤꯉꯩ ꯑꯀꯣꯏꯕꯗꯨ ꯁꯨꯝ ꯌꯦꯡꯉꯝꯕꯗꯒꯤ ꯃꯅꯤꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯗꯨꯀꯥꯟ ꯑꯗꯨ ꯁꯅꯥ ꯂꯨꯄꯥ ꯌꯣꯟꯕ ꯗꯨꯀꯥꯟ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯤꯠꯌꯦꯡꯗꯨ ꯀꯔꯤꯒꯨꯝꯕ ꯕꯛꯁ ꯑꯃꯗ ꯊꯝꯂꯤ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯝꯇ ꯆꯪꯉꯨꯁꯦ ꯂꯥꯛꯑꯣ꯫ ꯇꯜꯂꯤ ꯇꯟꯗꯦ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ, ꯑꯗꯨꯃꯛ ꯆꯪꯃꯤꯟꯅꯔꯛꯂꯤ꯫ ꯌꯥꯡꯒꯣꯏꯁꯅꯥ ꯁꯦꯜꯁ ꯂꯦꯗꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯃꯜ ꯍꯪꯉꯤ꯫ ꯍꯥꯏꯔꯛꯂꯤꯕ ꯃꯃꯜ ꯑꯗꯨ ꯇꯥꯕꯗ ꯌꯥꯡꯒꯣꯏꯁꯅꯥ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯁ꯭ꯋꯥꯏꯗꯩꯅꯦ ꯌꯥꯝ ꯊꯨꯅ ꯆꯠꯍꯧꯔꯁꯤ ꯂꯥꯛꯑꯣ, ꯅꯠꯇ꯭ꯔꯗꯤ ꯑꯩ ꯕꯤꯄꯤ ꯋꯥꯡꯈ꯭ꯔꯅꯤ꯫ ꯅꯨꯄꯥ ꯃꯥꯒꯤ ꯄꯥꯝꯕꯣꯝ ꯑꯗꯨ ꯀꯔꯤꯁꯨ ꯈꯟꯗꯅ ꯆꯤꯡꯗꯨꯅ ꯊꯣꯛꯂꯛꯃꯤꯟꯅꯩ꯫ ꯊꯣꯛꯑꯝꯗꯥꯏꯗꯨꯗ ꯃꯅꯤꯡ ꯍꯟꯗꯨꯅ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯂꯝꯃꯤ꯫ ꯅꯤꯡꯁꯤꯡꯂꯨꯕꯗ ꯌꯥꯡꯒꯣꯏꯁꯅꯥ ꯃꯃꯤꯠ ꯏꯔꯥ ꯆꯦꯜꯂꯛꯏ꯫ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯊꯕꯥꯛ ꯃꯄꯥꯗ ꯊꯝꯂꯒ ꯃꯄꯤꯁꯨ ꯇꯞꯅ ꯇꯥꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯆꯤꯟꯗ ꯍꯥꯏꯖꯩ, ꯑꯁꯨꯛ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯍꯟꯕ ꯍꯧꯅꯕ꯭ꯔꯥ? ꯑꯗꯨꯁꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ꯫ ꯉꯁꯤꯃꯗꯤ ꯃꯐꯝ ꯆꯥꯅ ꯍꯥꯞꯆꯤꯟꯈ꯭ꯔꯒꯦ ꯎꯄꯨ ꯃꯅꯨꯡꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯎꯄꯨ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯈꯤ꯫ ꯑꯗꯨꯒ ꯀꯩꯐꯥꯕꯨ ꯊꯤꯔꯛꯏ꯫ ꯏꯅꯝꯃ ꯇꯨꯝꯗ꯭ꯔꯤꯕꯣ? ꯃꯆꯟꯒꯤ ꯃꯈꯣꯜ ꯑꯗꯨꯗ ꯑꯣꯟꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯅꯣꯏ ꯗꯥꯗꯤ? ꯍꯩꯃꯥ, ꯏꯅꯝꯃꯗ ꯀꯩꯝ ꯍꯥꯏꯔꯝꯗ꯭ꯔꯣ? ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯕꯗꯨꯗ ꯐꯔꯛ ꯇꯥꯕꯁꯨ ꯑꯣꯏꯔꯝꯃꯅꯤ꯫ ꯗꯥ ꯅꯣꯡꯄꯣꯛ ꯉꯥꯟꯕꯒꯤ ꯃꯃꯥꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯦꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯍꯥꯏꯕꯅꯤ꯫ ꯑꯣꯍꯣ, ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩ꯫ ꯍꯤꯌꯥꯏꯁꯅꯥꯅ, ꯑꯣ, ꯗꯥ ꯅꯣꯡꯄꯣꯛ ꯉꯥꯟꯕꯒꯤ ꯃꯃꯥꯗꯣ ꯗꯥꯏꯕꯦꯇꯤꯁꯁꯨ ꯂꯩꯕꯅꯤ꯫ ꯑꯗ ꯑꯦꯄꯦꯟꯗꯤꯛꯁꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯨꯛ ꯂꯥꯛꯁꯟꯕ ꯃꯥꯜꯂꯦ꯫ ꯏꯅꯝꯃ, ꯅꯪ ꯅꯊꯟꯗ ꯇꯨꯝꯕ ꯀꯤꯕ꯭ꯔꯣ? ꯀꯤꯔꯒꯅ ꯑꯩ ꯏꯃꯥꯗ ꯍꯥꯏꯔꯝꯒꯦ, ꯏꯕꯥꯅꯤ ꯇꯨꯝꯃꯁꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯃꯨꯛ ꯀꯨꯝꯈ꯭ꯔꯦ꯫ ꯌꯥꯡꯒꯣꯏꯁꯅꯥ ꯉꯁꯤꯗꯤ ꯏꯍꯥꯡ ꯍꯥꯡꯕꯒꯨꯝ ꯇꯧꯏ꯫ ꯇꯨꯃꯤꯟ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯐꯃꯨꯡ ꯐꯝꯖꯥꯎ ꯑꯗꯨ ꯀꯥꯡꯈꯟ ꯊꯥꯖꯤꯟꯗꯨꯅ ꯊꯝꯃꯤ꯫
nupa mana tumbidrabasu asumna hek pham thajabani hiyai sanasu changlaktuna double bed aduda tumine pak pak tum thabadi yadi hiyai sanan hairei inama aikhoi da leibase nungai bra yangoi sanan nok fet tawna nungai yamna aidi hainara marudrana hege khanbadaba miyoiba aikhoi se hainaba hainadaba haibadi leiteda sum leiriba mafamduda adapt tawraga loiri hiyai sana nok fet khak tawramlaga mamitu tapno ishinki tumba themba haibadu oiri male nakan amaromdana hospital dani nongpok manba nongsaba loijing amadi kaifa mi ngaifa maduda famduna lei khudakta raknaba ngakta oibana kena na lakpadi nati nongpok manbagi mama ibe mamhanusana diabetes patient ni sita natana appendix ki problems amuk leishilakpana diabetes ki patient ama operation tawba haibasi risks aduki matik wangi adubu tangai phadana tawdaba tarami nongpok manbagi machedi manipur gi wangmada magi nupaga thabak tawduna leikrabani mapasu chahi phadri lekhidaba mi leiti imungdo mamana kallingai imopami itattatana solabani adubu nupi angang thausadaba machana pana mana ngamna dam hotnani haiduna adumuk leibani maridu asimtumina famnambadagi amana wari hodori lojingna aikoi dress yengbada yam fajadrebu tawise nongsabana mu kel wak thokpa lakpadi natedana paw he khangbaga leinarama fibamdudane laknaba ngakani aidi sandal fawbane nama tonga chatke tawraban imana haramdradi chopu chopani lao yadro viral chatni dana khoi ohumdi pakhangni na faye matu mr wami yarum ni ko khoi saise kaifa mamit paina nongsabada yengi amaromda sufang phangdaba khoina fai ko loijing hairakpani nongsabana mu fangde khangasu fangdabada hairakana bet yamti noyani ge khadang dudani ne apa amba bimta layro nongpok hanbada tumina lairaga hairakpani ado hariba nangsu fangdriba natro aina noigumbadi natredana amukasune ngangandaba noyani dane yara iba nupi singsine aina nga ise simusu moli managa hana hongkradana singna hayu chahi kaya nupi kaya koirake aada leiringaidana kaifa mong hadaba sakfamda hayai khangnabadi anine adugo thamo yokibadi amakhaktanida aikhoi miyoibagi hainabada aingonda thookanda khangi thamoisida miyoy amakhakhtagi hena hapa chandedu mamanaba ahumdo wari makha kari hairakpa haina ngaiduna lei